ꯊꯥ ꯑꯁꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯎꯔꯤꯄꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯤ ꯎꯔꯤꯄꯣꯛ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯖꯦꯅꯤꯐꯔ ꯈꯥꯏꯗꯦꯝꯕꯨ ꯂꯩꯀꯥꯏ ꯑꯃꯗꯤ ꯎꯔꯤꯄꯣꯛ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯚꯤꯗꯤꯑꯣ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯕꯅꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯁꯧꯒꯠꯈꯤꯗꯕ ꯂꯩꯇꯦ ꯍꯥꯏꯅ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯌꯥꯏꯐ ꯊꯧꯔꯥꯡ ꯅꯨꯄꯤ ꯂꯨꯞꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯑꯩ ꯏꯁꯥ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯌꯥꯏꯐ ꯊꯧꯔꯥꯡ ꯅꯨꯄꯤ ꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯥꯔ.ꯀꯦ. ꯁꯅꯥꯍꯟꯕꯤꯅ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯋꯥꯐꯝ ꯈꯔꯗꯪ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯅꯍꯥꯟ ꯀꯩꯅꯣꯒꯤ ꯇꯥꯡ 3ꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯒꯤ ꯗ ꯖꯦꯅꯤꯐꯔꯅ ꯊꯥꯗꯣꯔꯛꯄ ꯖꯦꯅꯤꯐꯔꯅ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯔꯗꯪ ꯁꯦꯡꯗꯣꯛꯆꯒꯦ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ꯫ ꯍꯥꯏꯔꯤꯕ ꯖꯦꯅꯤꯐꯔ ꯍꯥꯏꯔꯤꯁꯤꯅ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯃꯥꯅ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯩꯉꯣꯟꯗ, ꯅꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯃꯥ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ꯫ ꯍꯥꯏꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯉꯥꯏꯈꯣ ꯅꯪꯒꯤ ꯍꯪꯒꯔ ꯁ꯭ꯇ꯭ꯔꯥꯏꯛꯇꯨ ꯇꯧꯔꯗꯤ ꯈꯤꯇꯪ ꯍꯧꯖꯤꯛꯃꯛ ꯅꯪꯅ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯍꯧꯖꯤꯟꯕ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯈꯨꯌꯧꯅꯃꯗꯤ ꯑꯗꯨꯅ ꯅꯪ ꯉꯥꯛꯇꯪꯗꯤ ꯉꯥꯏꯈꯣꯅ ꯍꯥꯏꯕꯁꯤꯗ ꯃꯥꯅ ꯑꯩ ꯍꯧꯔꯅꯤ ꯈꯣꯠꯂꯅꯤ ꯍꯥꯏꯕꯁꯤꯗ ꯉꯥꯏꯈꯣ ꯅꯪ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕ ꯂꯩꯔꯤ, ꯃꯩꯔꯥ ꯂꯩꯔꯤ, ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯟꯅꯈꯤꯒꯦ, ꯑꯩ ꯏꯊꯣꯟꯗꯅ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯂꯧꯕ ꯉꯝꯕ ꯅꯠꯇꯦ, ꯃꯌꯥꯝ ꯈꯟꯅꯈꯤꯁꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯩ ꯃꯥꯁꯦ ꯆꯠꯈ꯭ꯔꯦ ꯑꯃꯨꯛ꯫ ꯑꯗꯩ ꯑꯩꯅ ꯑꯃꯨꯛ ꯄꯨꯡ 11 ꯇꯥꯔꯝꯗꯥꯏꯁꯤꯗ ꯃꯉꯣꯟꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯋꯦ, ꯖꯦꯅꯤꯐꯔ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯤꯅꯨ, ꯉꯥꯏꯈꯣ ꯍꯦꯛꯇ ꯍꯧꯖꯤꯜꯂꯛꯈꯤꯅꯨ, ꯍꯥꯏꯗꯤ ꯁꯤꯒꯤ ꯅꯪꯅ ꯁꯤꯃ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯣꯔꯤꯁꯦ ꯑꯩ ꯏꯊꯣꯟꯗꯅ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇ ꯈꯟꯅꯈꯤꯒꯦ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯑꯗꯩ ꯅꯨꯡꯊꯤꯟ ꯄꯨꯡ 4 ꯈꯔ ꯍꯦꯜꯂꯛꯄꯁꯤꯗ ꯃꯥꯅꯦ, ꯁꯦꯀ꯭ꯔꯦꯇꯔꯤꯅꯦ, ꯄ꯭ꯔꯁꯤꯗꯦꯟꯅꯦ, ꯃꯦꯝꯕꯔ ꯈꯔꯅꯦ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯋꯥꯁꯦ ꯑꯃꯨꯛ ꯈꯟꯅꯔꯦ ꯃꯥ ꯀꯧꯔꯒ꯫ ꯑꯗꯨꯅ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯗꯤ ꯇꯧꯕꯤꯅꯨ, ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯪꯉꯣꯟꯗ ꯁꯧꯒꯠꯇꯕ ꯅꯠꯇꯦ, ꯅꯪꯅ ꯁꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯇꯅ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ, ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯅꯪꯒꯤꯁꯤꯗ ꯑꯊꯤꯡꯕ ꯑꯝꯇ ꯂꯩꯇꯦ, ꯑꯗꯨꯕꯨ ꯅꯪꯅ ꯑꯍꯤꯡ ꯂꯦꯛꯇꯅ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯆꯪꯁꯤꯟꯒꯗꯧꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯔꯣꯇꯦꯁꯟ ꯑꯃ ꯁꯦꯝꯅꯗꯅ ꯈꯣꯠꯅꯗꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ, ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯧꯔꯤꯁꯦ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯧꯅꯗꯣꯏꯔꯥ ꯑꯗꯨꯃꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯅꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤꯅꯤ, ꯎꯔꯤꯄꯣꯛꯀꯤ ꯃꯤꯡꯆꯠ ꯀꯧꯔꯛꯅꯕꯅꯤ ꯑꯩꯅ ꯇꯧꯔꯤꯁꯦꯅ ꯍꯥꯏ꯫ ꯑꯗꯩ ꯑꯩꯅ ꯑꯗꯨꯗꯤ ꯅꯪ ꯎꯔꯤꯄꯣꯛ ꯃꯥꯏꯀꯩꯒꯤ ꯑꯣꯏꯔꯒꯗꯤ ꯎꯔꯤꯄꯣꯛꯇ ꯂꯩꯔꯤꯕ ꯁꯪꯁꯊꯥꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯥꯟꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯕ ꯑꯃ ꯆꯪꯉꯤ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯊꯨ ꯍꯧꯖꯤꯟꯕꯗꯤ ꯇꯧꯒꯅꯨ, ꯉꯁꯤꯗꯤ ꯃꯩꯔꯥ ꯀꯠꯄꯒꯤ ꯑꯗꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯁꯨ ꯂꯩꯕꯅꯤꯅ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯗꯣꯔꯤꯕꯅꯤꯅ ꯅꯪ ꯈꯖꯤꯛꯇꯪ ꯊꯨꯝꯃꯜꯂꯤ, ꯌꯥꯝ ꯇꯥꯍꯃꯜꯂꯤ, ꯅꯪ ꯈꯤꯇꯪ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯗ ꯈꯟꯅꯕꯒꯤ ꯃꯇꯝ ꯈꯤꯇꯪ ꯄꯤꯈꯣ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯊꯣꯛꯑꯒ ꯑꯩꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯂꯩꯍꯧꯔꯦ, ꯑꯩꯅ ꯍꯥꯏ ꯑꯩꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯌꯨꯝꯗꯅꯤ ꯈꯟꯅꯔꯤꯁꯤꯀꯣ, ꯑꯗꯩꯗꯤ ꯂꯥꯛꯇꯅ ꯂꯩꯍꯧꯔꯦ ꯍꯥꯏꯗꯤ ꯃꯤ ꯂꯥꯛꯇꯅ ꯂꯩꯍꯧꯔꯗꯤ ꯅꯪ ꯀꯩꯅꯣ ꯅꯪ ꯆꯠꯂꯣ ꯐꯔꯦ, ꯑꯗꯨꯑꯣꯏꯗꯤ ꯑꯩꯈꯣꯏ ꯑꯝꯇ ꯈꯟꯅꯔꯛꯀꯦ ꯍꯥꯏꯕꯅꯦꯕ꯫ ꯑꯗꯩ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩꯔꯥ ꯀꯠꯄꯒꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯂꯣꯏ ꯆꯠꯅꯔꯒ ꯍꯜꯂꯛꯄ ꯃꯇꯝꯁꯤꯗ ꯅꯣꯡ ꯃꯔꯛꯇ ꯃꯥꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯩꯗ ꯍꯧꯗꯅ ꯂꯩꯔꯝꯃꯦ꯫ ꯍꯧꯗꯅ ꯂꯩꯔꯝꯕꯗꯨꯗꯒꯤ ꯈꯨꯗꯛꯇ ꯃꯩꯔꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯁꯣ ꯍꯥꯡꯉꯒ ꯃꯩꯔꯥ ꯃꯅꯨꯡꯗ ꯄꯨꯁꯜꯂꯦ꯫ ꯑꯗꯩ ꯃꯥ ꯁꯪꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯤ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯔꯅ ꯃꯥꯁꯤ ꯁꯪꯉꯦ꯫ ꯁꯪꯕꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯁ꯭ꯋꯥꯏꯐꯥꯎꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯦ, ꯃꯤ ꯈꯔ ꯂꯩꯔꯦ꯫ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯈꯣꯡꯖꯪꯁꯤꯕꯨ ꯁꯧꯒꯠꯄꯤꯒꯅꯤ ꯍꯥꯏꯗꯅ ꯏꯃꯥ ꯏꯕꯦꯜ ꯈꯔ ꯂꯥꯛꯄꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯑꯗꯒꯤ ꯂꯩꯔꯤꯕ ꯃꯩꯔꯥꯒꯤ ꯃꯦꯝꯕꯔ ꯈꯔꯅ ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯁꯦ ꯉꯁꯤꯃꯛꯀꯤꯗꯤ ꯑꯩꯈꯣꯏꯁꯤ ꯑꯦꯔꯦꯟꯖꯁꯦ ꯇꯧꯕ ꯅꯪꯗ꯭ꯔꯦ, ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯇꯧꯈꯤꯕꯅꯤ, ꯑꯗꯨꯅ ꯉꯁꯤꯒꯤ ꯌꯥꯝ ꯂꯥꯛꯄꯤꯔꯕꯅꯤꯅ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯑꯍꯤꯡꯒꯤ ꯌꯥꯔꯦꯞꯄꯒꯤ ꯀꯩꯅꯣꯁꯤꯗꯤ ꯁꯣꯝꯅ ꯂꯧꯕꯤꯍꯧꯔꯣ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯇꯧꯖꯔꯒꯦ, ꯑꯩꯈꯣই ꯑꯦꯔꯦꯟꯖ ꯇꯧꯖꯔꯒꯦ, ꯍꯌꯦꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁꯤ ꯊꯋꯥꯏꯁꯦ ꯂꯧꯖꯔꯒꯦ, ꯉꯁꯤꯃꯛꯀꯤꯗꯤ ꯈꯤꯇꯪ ꯈꯨꯌꯧꯅꯃꯜꯂꯦꯅ ꯍꯥꯏꯔꯝꯃꯒ ꯃꯣꯏ ꯆꯪꯉꯛꯑꯕ ꯃꯇꯨꯡꯁꯤꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12:30 ꯇꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯁꯤꯗ ꯃꯥꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯃꯅꯝ ꯑꯃ ꯀꯧꯊꯣꯛꯑꯒ ꯁꯣ ꯑꯝꯇ ꯂꯧꯁꯟꯕꯤꯔꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯒꯦꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯗ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯏꯟꯐꯣꯔꯃꯦꯁꯟ ꯑꯝꯇ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯝꯇ ꯃꯥꯅ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯁꯦꯡꯗꯣꯛꯅꯤꯡꯉꯤꯁꯦ꯫ ꯑꯗꯨ ꯃꯌꯥꯝꯅ ꯃꯥꯅ ꯊꯥꯒꯠꯂꯛꯏꯕ ꯚꯥꯏꯔꯦꯜ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯂꯩꯕꯥꯛꯅ ꯂꯥꯟꯅ ꯎꯕꯤꯕꯗꯣ ꯑꯗꯨꯗꯤ ꯇꯧꯕꯤꯒꯅꯨ꯫